ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯕꯣꯛ ꯔꯨꯍꯤꯅꯤ ꯍꯥꯏꯗꯅ ꯑꯍꯜ ꯑꯃ ꯂꯩ꯫ ꯃꯆꯥꯁꯨ 2 ꯈꯛꯇꯅꯤ, ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ꯫ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯣꯛꯇꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯨꯄꯤ ꯊꯤꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯨꯄꯤꯁꯨ ꯊꯤꯖꯤꯟꯕꯤꯔꯒ ꯌꯦꯡꯂꯕꯅꯤ, ꯃꯗꯨꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯦ꯫ ꯏꯕꯣꯛ ꯔꯨꯍꯤꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯐꯨꯕ ꯆꯩꯕ ꯑꯣꯠꯄ ꯅꯩꯕ ꯍꯦꯟꯃꯟꯗꯅ ꯅꯨꯄꯤꯗꯣ ꯈꯥꯡ ꯂꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯆꯦ ꯑꯃꯈꯛꯇꯪ ꯂꯩꯖꯕꯗꯨꯁꯨ ꯏꯕꯣꯛ ꯔꯨꯍꯤꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯨ ꯃꯄꯥꯝꯗ ꯆꯪꯍꯜꯂꯝꯗꯦ꯫ ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯆꯪꯍꯟꯕꯤꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯥꯗꯨꯅ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯏꯕꯣꯛ ꯔꯨꯍꯤꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤ, ꯃꯨꯔꯒ ꯃꯁꯥꯗꯨ ꯐꯣꯞꯆꯥꯎꯅꯔꯒ ꯃꯤꯒꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯤ꯫ ꯑꯩꯒꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯈꯟꯅ ꯆꯩꯅꯕ, ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯏꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯏꯆꯝ ꯆꯝꯅ ꯌꯨꯝꯗꯒꯤ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯃꯨꯖꯥꯎ ꯑꯕꯣꯛ ꯔꯨꯍꯤꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯑꯩꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯀꯩꯁꯨꯝꯇꯕꯨ ꯍꯥꯏꯔꯨꯕ ꯂꯩꯇꯦ, ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯆꯠꯆꯩ꯫ ꯃꯗꯨꯗ ꯃꯥꯁꯦ ꯑꯩ ꯎꯕꯗ ꯈꯠꯅꯕ ꯍꯧꯅꯤꯡꯗꯅ ꯑꯩꯒꯤ ꯇꯨꯡꯗ ꯁꯨꯝ ꯃꯇꯤꯟꯗꯨ ꯊꯨꯏ ꯊꯨꯏ ꯁꯤꯜꯂꯒ ꯁꯨꯝ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯈꯪꯖꯜꯂꯦ ꯑꯩꯁꯨ ꯑꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯥꯏꯗꯣ ꯑꯑꯣꯏꯅꯅ ꯈꯠꯅꯕ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯃꯇꯤꯟꯗꯨ ꯑꯩꯒꯤ ꯈꯣꯡꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯑꯁꯥꯎꯕꯁꯦ ꯐꯥꯊꯕ ꯉꯝꯃꯛꯇꯗꯅ ꯇꯨꯡꯁꯜ-ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ, ꯑꯃꯨꯖꯥꯎ ꯀꯩꯅꯣ ꯅꯪꯕꯨ ꯑꯉꯥꯡꯗ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ, ꯈꯠꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯕꯥꯅꯤꯁꯤ ꯃꯤꯇꯣꯞꯁꯨ ꯅꯟꯅꯗꯦ, ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯛꯏꯗꯤ? ꯅꯪꯒꯤꯁꯤ ꯎꯁꯤꯠꯃꯟꯗꯦ, ꯅꯪ ꯀꯔꯤ ꯄꯥꯝꯒꯦ ꯍꯥ? ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯀꯩꯅꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯆꯠꯆꯕꯅꯤ, ꯀꯔꯥꯏꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯤꯟ ꯁꯤꯠꯈ꯭ꯔꯒꯦ? ꯌꯥꯔꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯗꯣ ꯑꯗꯨꯝ ꯆꯨꯝꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗꯩꯗꯤ ꯑꯩꯁꯨ ꯍꯦꯔꯥ ꯃꯁꯤ ꯌꯧꯔꯁꯤꯕꯨ ꯍꯥꯏꯗꯅ ꯃꯥꯒ ꯑꯩꯒꯁꯦ ꯅꯝꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯀꯩ ꯆꯥꯗꯅ ꯀꯜꯂꯤꯅꯣꯕꯨ ꯈꯪꯗꯦ, ꯃꯄꯥꯡꯒꯟꯕꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯑꯩ ꯑꯣꯏꯅ ꯃꯥꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯥꯗꯤ ꯃꯥꯅ ꯉꯝꯅꯤ ꯈꯪꯗꯅ ꯇꯧꯔꯛꯑꯕꯖꯥꯠꯅꯤ꯫ ꯂꯩꯔꯛꯀ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯁꯟꯅꯔꯛꯏ, ꯑꯗꯨꯒ ꯏꯕꯥꯅꯤ ꯈꯟꯅꯔꯤꯗꯨ ꯈꯥꯝꯇꯣꯛꯄꯤꯔꯛꯏ꯫ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯒꯤ ꯁꯣꯏꯗꯅ ꯈꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯥꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯈꯔ ꯐꯨꯒꯦ ꯇꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃ ꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯄꯥꯔꯤ ꯀꯃꯥꯏꯅ ꯇꯧꯅꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯣꯏꯗ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯆꯝ ꯆꯝꯅ ꯑꯩꯗꯤ ꯑꯁꯥꯏꯐꯥꯎ ꯇꯣꯛꯆꯔꯛꯄꯅꯤ, ꯑꯗꯨꯗ ꯃꯥꯅ ꯃꯇꯤꯟꯁꯦ ꯁꯨꯝ ꯁꯤꯠꯇꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯏꯅꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯁꯥꯎꯅꯤꯡꯅ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯅꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ, ꯀꯔꯥꯏꯗ ꯇꯨꯁꯜꯂꯨꯔꯤꯅꯣ ꯁꯣꯛꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯀꯔꯥꯏꯗꯒꯤ ꯇꯨꯁꯜꯂꯨꯕꯅꯣ, ꯑꯁꯤꯒꯤ ꯃꯤ ꯐꯠꯇꯕ ꯂꯝꯁꯤ ꯁꯤꯔꯒꯗꯕ ꯑꯁꯤꯒ ꯈꯟꯅꯔꯨꯏꯅꯤ꯫ ꯑꯩꯅ ꯊꯣꯛꯈꯤꯕꯗ ꯑꯁꯥꯏꯗ ꯊꯦꯡꯅꯔꯨꯔꯦ, ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯃꯇꯤꯟꯗꯨ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯌꯨꯝꯁꯦ ꯂꯝ ꯑꯃꯗ ꯍꯣꯡꯈ꯭ꯔꯁꯤ, ꯃꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯑꯩꯈꯣꯏꯁꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯃꯥꯒꯁꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯀꯔꯤ ꯃꯥꯃꯛꯅ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯇꯧꯔꯛꯏꯕ? ꯐꯩ, ꯑꯩ ꯃꯃꯥꯗ ꯍꯥꯏꯔꯨꯒꯦ, ꯃꯁꯤ ꯑꯉꯥꯡꯁꯤ ꯐꯔꯣꯏꯗꯣꯔꯤꯗ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯏꯃꯥ ꯑꯍꯜ ꯑꯗꯨꯗ ꯄꯥꯎ ꯇꯝꯃꯨꯔꯅꯨ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯏꯅꯦ ꯔꯨꯍꯤꯅꯤꯁꯦ ꯃꯥꯅ ꯑꯣꯠꯄꯗ ꯑꯍꯜ ꯑꯁꯤ ꯍꯤꯡꯉꯤꯔ ꯆꯪꯉꯤꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯩꯀꯥꯏ ꯃꯤꯗ ꯑꯣꯏꯅ ꯇꯥꯛꯁꯤ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯁꯥꯎꯅ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯃꯨꯖꯥꯎ ꯍꯥꯏꯔꯤꯁꯤꯒꯤ ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯔꯨꯍꯤꯅꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯃꯥꯁꯨ ꯇꯥꯔꯕꯖꯥꯠꯅꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯃꯤ ꯀꯥꯏꯖꯗꯕ ꯑꯍꯟꯅꯤ, ꯑꯗꯨꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯊꯪꯅꯕꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨꯗꯒꯤ ꯂꯇꯥ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯆꯦ ꯅꯆꯥꯅꯨꯄꯥꯁꯦ ꯀꯝꯗꯧꯁꯤꯒꯦ, ꯃꯁꯤ ꯃꯤ ꯇꯥꯛꯑꯒ ꯋꯥꯔꯛꯍꯟꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯆꯥꯅꯨꯄꯥꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯛꯏ ꯍꯥꯏꯅꯦ, ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯑꯃꯗ ꯈꯟꯅꯕ ꯄꯨꯍꯧꯗ ꯍꯧꯔꯤꯗꯨꯕꯣ? ꯏꯅꯦ ꯔꯨꯍꯤꯅꯤꯅ ꯑꯃꯨꯛ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯉꯒ ꯄꯣꯛꯂꯨꯔꯕꯅꯣꯅꯦ? ꯃꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯆꯣꯡꯂꯝ ꯆꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯁꯤ ꯃꯩꯊꯛꯇ ꯂꯧꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦꯗꯣ꯫ ꯄꯥꯔꯤ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ, ꯑꯉꯥꯎꯕ ꯃꯥꯒ ꯃꯥꯟꯅꯔꯨꯅꯨ꯫
Isa parina karisu lalamoy ay khangi. Noy aingonda di lana lawganu ko. Mahanda halakisano ay ngangi. Asumna ineru hinidi mabuksendo samna dum haisarai. Ay so ahal adugi mong matawa dodo nungayragtadana. Ine ay sumaga manaba siyam na ikaizay. Ay sumaga tingnaba si panadi tayraga sa sarabani. Pare-pare ini tuwa si. Ado ay magi nga sige mong matawa dudi. Ay kitang piyanti. Si haram doon ay di adum imong dasangami. Imaga ay ganupi ka mo'y di wari adum tahori. Numida nga tuda sumasi yutap tana taksan doon na halay. Yam na usitabagi mong da ingon na directi hydraga. Law-law da na sang iim ko'y tunggandagi. Hatong nga si kibidi tuminoy bupit hek may kair ka loy de kair na. Ay sumado hektaru lagay sada saungyong bana. Ko'y daw si piri-piri tilami. Imaga ay ginupi ka na so mukha na manada na ba. Ay ginakta sang biraga ay pupata birami. Ineru hini sumasano pa do dumay na sang paduda. Masuyam na ngang sarami. Mamamasa imong da sang minakraga. Hekta kolek silang kaiba tugay ba makon si tarai. Aduwa ngayak lerga ineru hini si. Ahad na swan ba dung ngamda. Isano pa na ay hatore haidana. Tungalomda law-law do na sin kiba makola makoy na tahawi. Maduday na ima kaino ineru hini si. Kay daw rabazano. Ima na so ay tuwa di swayda na kanarani haidana. Ibungo ng tono ima tuogi. Kariso kaluno da sumay na tatawza layra si bo. O tok panida ahan si pap si eledo. Ibe may bungo si tuwala kano. Ima saypaw da tuogi hayrami. Ay na mo ima ng tuodoy si masinahe na kireda. Asi ang amaray kang dabani. Ima na ngundoy na tawbirakani. Tuora no kanamta hayrami. Ima na mo kera mana ima da kaydaw ngamduriki. Ima to'y ko si haydana. Ima se toki. Sumima se toki badagi sangak tabadagi. Ay na iginupida ima se kuire toki ba. Hauzi pabo sangak tri ay amukta toki hayrami. Ay ginupina so as dada kariso tawramoy. Ineru hiniga ko'y tungganda. Mabani wari sanarunggani. Dada ng angang si mo ay toki. Si haram doon ay ginupi si toki aduga imaga. Kuwa na puna sang minaray. Ay ngonda so ay ginupi na ay na hydra. Tungganda ineru hiniga layrunggani haydana. Mabani layrami sini hayray. Ima na so o ima karisusati. Iseru hiniga wari tawrubani. Mamado bo tanga yani haydana. Kwaitan tanay hayni. Nangga kanarubagi mamaso na say ngang ba tawrubaduda. Masidi kamdaw ni nong manomagi matong-matong na saro uydurida. Laikidaba mapado sumagi sumay na tawdi. Kanalawri no masigi ang ang sipo hayray. Asum na numito di adum hawkre adum kanasay na batawi. Ahaladuga masano paduga. Matam na sumhausan kibana. Numito di yahurak pada imaday na. Ima ineru hinido na akrabazaro. Makwan moaga matatakidre. Masano pa si so handak di kaya ukidre. Aduwa ko'y sige mo'y katay na ba samban kanariba. Aswam da sumanamnam tiba masusiyeli. Asida na kariya muklay na basano hangami. Imana mukhang din na handak sin nanido moa makola matatakidre. Masano pa si budi adum uy. Kang di tawdoy si sangudoy sa tali. Handak si manghasuyam na nungayti. Pingok set pa paring karau. Amuk na muk pimu set pa paring karau. Kaibo tokto ribano kangdre. Imagi wado da ay naswamuk ima. Imada na ti ay suni. Handak si manghayam na nungayti. Manang mayada tubada so. Piman nabi ahangom nabi ama. Hek sap lepaga hek tamangki. Mado ay kiwakan na radi kangde. Kay daw razano ima handak sibo. Imana mo ibungo ado na nang nasana karahay na. Yam na hay nasing nasalo. At sige mipataba si mating naragaso. Taydo na salo manaruno. Imaso masing marangkay kay nuyam na uwi. Handak si yung giyakoy bada. Ado na ima hurin numidang tumamday. Kwizo lekham karo humdaoki. Laybo laydiba kangdoy laytraga na ima layhuruki. Imaw di kay daw hawri madi kamta tawda bazara hangay. Ay nasomo kangday da madi kamta buhayragti. Ado ima ay nga sidi tabak kitang nga nasa toy ni. Angang si ima ng karalawro. Mama na sakto tongzarasani. Ima na so hoy karibo tongturi bazano ni. Kariin sang laydigi hiyenguki. Ima so si haydo na manungda dumsangki. Ay so kay gumo apo masama na mamasyali ibado. Kari wari bazano ni haitana. Moya domda haipet hek yengway. Maduda mitka hek mapasa na rutana. Amuzaw haribano pa dumasi. Sa toraga ingoda mamito na. Hekta kane yengay. Ay sumana ba tanda na may setum laytok sarami. Numito ay sa tabang anasa leaduga karating na so. Yung dahalag patarami.
ꯄꯨꯡꯕꯨꯗꯤ ꯄꯨꯡꯊꯦꯡ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯀꯩꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯤ ꯑꯍꯜ ꯑꯃ ꯊꯣꯡꯒꯥꯟꯗ ꯃꯨꯁꯤ ꯂꯦꯞꯄꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯗ ꯂꯩꯕ ꯈꯣꯡꯕꯥꯟ ꯄꯔꯤꯡ ꯑꯗꯣꯝꯗ ꯁꯨꯝ ꯆꯪꯈ꯭ꯔꯒ ꯃꯥꯡꯈꯤ ꯑꯩꯁꯨ ꯃꯗꯨꯗ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯟꯖꯔꯝꯃꯤ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯃꯤꯠꯁꯤꯗ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯁꯨꯝ ꯎꯔꯒ ꯂꯩꯔꯤꯁꯤꯅ ꯏꯪꯈꯣꯜꯒꯤ ꯂꯥꯏꯀꯥꯏꯗꯣ ꯊꯣꯔꯤ ꯖꯥꯔꯅꯤ ꯃꯁꯤꯕꯨ ꯀꯩꯁꯨꯝꯇꯕꯨꯗꯤ ꯇꯧꯔꯝꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯗꯤ ꯄꯣꯛꯏꯗ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯛꯏ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯗꯁꯨ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯝꯃꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯈꯣꯏꯖꯨ ꯂꯩꯈꯥꯡꯕ ꯂꯣꯏꯅ ꯂꯩꯔꯨꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯨꯝꯗꯣꯛꯑꯒꯦ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯍꯥꯏꯔꯛꯏ ꯁꯨꯝ ꯇꯧꯗꯅ ꯏꯃꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯍꯨꯝꯗꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯍꯧꯗꯣꯡꯁꯦ ꯑꯃꯨꯛ ꯄꯨꯛꯆꯤꯛꯇ ꯆꯤꯡꯅꯔꯛꯏ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯈꯥꯝꯇꯣꯛꯎꯅꯨ ꯐꯠꯇꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯇꯨꯝꯅꯔꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯑꯩꯁꯦ ꯏꯆꯥꯅꯨꯄꯤ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨ ꯀꯄꯛꯇꯅ ꯃꯤꯀꯞꯁꯦ ꯊꯣꯔꯛꯑꯝꯃꯤ ꯑꯩꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯉꯥꯡ ꯑꯄꯤꯛꯄꯗꯨ ꯃꯃꯤꯠ ꯄꯥꯡꯉꯒ ꯀꯔꯥꯏꯗꯅꯣꯃ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯌꯦꯡꯉꯤꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯅ ꯍꯦꯛ ꯌꯦꯡꯊꯣꯛꯎꯕꯗ ꯑꯩꯅ ꯍꯦꯛ ꯎꯕ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨ ꯑꯩꯒꯤ ꯐꯃꯥꯡꯗꯒꯤ ꯁꯠ ꯁꯝꯗꯨꯅ ꯌꯨꯝꯌꯥꯏꯗ ꯆꯠꯈꯤ ꯀꯤꯗꯅ ꯑꯩꯁꯨ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯏ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯕꯤꯔꯛꯏ ꯑꯩꯅꯁꯨ ꯃꯣꯏꯗ ꯁꯨꯝꯅ ꯍꯥꯏ ꯑꯍꯜ ꯍꯅꯨꯕꯤꯗꯨ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯏꯃꯨꯡꯁꯦ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯑꯩꯉꯣꯟꯗ ꯎꯔꯕ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯈꯜꯂꯤꯅꯤ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ हंदक इमुंगसिदा हाइरई इचम चंबा माइबा अमा कौरगा यंगहनबदसु नोय इंखोनुंग अकोइबसि लेमांग सिंगना पिक थलगा लेइरे लेमांग खोरम थोक्सि हाइरई नुमितुददि खोरमद्रे नुमिथा अफबा अमदा खोरमसि हाइनरामि अपु मसा मनमना मरोल अमा खोइसे लेफम खंगामदे अदुबु नुमितुदि इने रुहिनीगी मचानुपिदु मयुम पानखिबदु मासु ममंगदा ममा सोनबिदो तोइना उइ हाइदना मासु लाकबजानी कैदौरबनो खंगदे हेक्ता मासे युम मदुदगी अकी अखंग अमगा लोइनना उराव थरावदना हेक्ता तौरई अयुग नंथिन ओइबनिना लेकाइगी मीदगी कैदगी अखोइसु पुन्ना चंगसलुबदा अंगकपनि येंगबदा यंगहैद्रबा उहैद्रबा थमोय यामना सोकपा अमा थेंगनरामि नांखै इने रुहिनी उदे हाइनरिदुदि मचानुपा अदुना हातोगा फैजुबना मसादो कुपसलगा थौरीना कीरगा मागी कादा लोसलगा लैरंबा थेंगनाखि मदु उबदा खोइसाउनरबा लेकाइगी मीना मचानुपादो सिदे खक खाकपा मखै तपताना फुदेअमि अदुगा लेकाइदगी तान्थोअमि इने रुहिनीगी हक्चांग अदु पथा पुमथबगी सोइरामि नांखै मनम महा कया अमा सेलमिदो अदुगा सुमसिबदो मथौ मंगम पांथोक्त्रबा अदुदसु मथवाई ममीदु यामना वाना कोइचा चटपा ओइरामि अखोइना अहल अमा अदु ममी सामी थेंगनखिबदो मचानुपीगी ममंग महादसु दुम लाक्तुना इबेमा इसा उदा कुइरे नंग युमदा मुक्ता लाउ हाइरंबसि अदुम तोइरे हाइ मचानुपीगी ममंगदा अदुमाइना यामना अंगकपा अमदा इने रुहिनीसि मचानुपाना हातोकपिरगा फैजुमना योमसलगा थंबिरामि लेकाइगी मीना मयुम मकैगा लोइना सिदोखरे अदुगा अखोइगिसु लाइटिन फजना खोइरम थोए अदुमाइना तौखिबदगी कैसु थुइदोकपदि ngasibo तौरक्त्रि वारी से कुइरबा मतमगी वारीनी हुजिकते एगी जानुपीदो मयुम फौ पानख्रे मयाम अहांबगी वारी से मतांग असाइद लोइजरे अनिसुबो वारी से मुक मयामदा खुदोन तमजरी वारी से थाइना अइना अंगांग खरा ओइरिङाइदा थोखिबा थौदो अमगी वारीनी अगे मिंगसे लाइजा कौजै इसेले नाउदे अइगा इनांग नुपा अमगा खोयनी खगतनी मतमदो अइना सही 15 हाइरकपा मतम मदुदा थोखिबनी खोइगी मुंगसे थाइना इबोकुइ पुगना हिंगलिङै मतमदगी मसासिंगी यामना खनबा तुंगी मिटेंग सांगबा अहन ngakta ओइरामि खोइ बाबागी मचिन मनाउसे मखोइ नुपा अनि खगतनी बाबाना तोंबनी मचा नुपा अनि सिगी मागी होइना नखै सेंगना इंखोन युमफम फजना थंबिरामि इबोंगना मचा नुपी अमतंग यावबा पामी हाइबदगी इबोकु इपुगना इने मसु योअमि खोइ बाबा होइना सोखोइ नेने से यामना लुना तौइ खोइ बाबा चौंना लौरिबा नुपी माचौबीसिगा अखोइगसे येक थोकनै हाइदना मतमदुदा अखोइ इबोका माचौबी होइगी मोइगी अहल अमनगा खना चैनबा खरा थोखि येक मसेने हयंग फतनुंगदा थोरगदी कमदौनि नसा इसा वारकनसि हाइदना मतमदुदा नुंगाइनदबा यामना लैखिसु हाइ माचौबीसिसु हाना मखोइ इमा होइना सिन्दुना नुपा अमदा पीनबा होनबदगी बाबा चौगा मफम अमदा लोटखि हाइ
Matam aduda lekai minasu yamna ngangnakhi adubu kona yararoi khangbadagi longnakibani hai phanakoina angang yaudabadagi ibok khoinasu nupi mathina ba haibada babasong na sugya yade khoi babasong ga masugi ga se yamna nungsinai basong na nupi atokpa thiu yadabadagi ibong na khoi masugi se pungsau sauning ba haibada oirami yek mase longnadana angang yaudrini haidana hek chu saibi aduna basong na yumse khara lapthoga akhoi sidagi sarami adumda hongdoga moise leikibani imung se sumo nga madala ibadagi babana khoi mase purai khoi mase ibong na yamna luna tawjarami masawbidi matam maduda mathanda tum imungda ayamba matamda tum leijai imana ipolakpada khoi bokse yamna harauki masu ure sirasu yare haidana kapsu yamna kapi aina khara gyan tarakpa matamda khoi nene su mayum panki aduga ina sahi mari surakpada inaw nupa se muk poglakpani ibok su masu ubadagi harau adum leire masawbida ngangnambadu su dum tokre imana themdunu ibok su sawbudu kharadi pharami masawbida kau ngangbu su dum khumlami masawbi so khoi silinabu yamna luna tawbi khoi basok se sarkar gi thabak masa ama tawjai babadi sarkar gi thabak tongningdi haitana thunganda dukan masa ama phamami pupuga bokana kalingai matam aduda lawsingje yamna lepsalambana khoigi mungse yamna nungaiba natragasu mayai oirap adum leijarami aigi inaunupa pokpa matamda khoi ipuse ahan yamna oire inaunupa asina sahi ani phadringai matamdagi ipuse anaba amadagi adum leikhide aina sahi 13 ga surakpa adaida lekai sina wa ma hainaba haurai nongmaina skun halakpada lekai gi ine amana aingwanda sumna hairai laija nene wa ma haige noigi baba saudu pandukan phambi nupi ama koire nama hoida su hayuko nungaitine noi ma saubido masa yaudabadu nupido koirabani ne hairai aisu wado lekai mina chibon ngangnabadu hanadagi tarabani adubu thajadabani wafam adu aina skun halakpada ma saubise sangoida phi saduna leirami ai lakpo ubada haima kaidaruki sa thoibi madudai su ware ma saubi masawbina so chango saraga wanthoro isa waramani hairai aisu matamdo class ai karabani na gyaloina tare imada ngasai ine rasina hairakpadu su tamlami imana so thaja kidre dai taina bodumna tawrangadro mina hainabada ima so tarabani hairai aduga khoi baba sogi mong matawsu hanaga manadaba kya ama tawba horai hanadi masawbi se yamna luna tawjarambani nongmata su khana sainaba yawramdi adubu handak marakse baba songna yu hek thakselaga halaga masawbida khana sainaba hekta tawbirami thina sungangbirami napamda sakro khaidana hek ngangbasu yawi nongmadi basawga masawbiga khanabada masawbida phubirami iboksu matamaduda ahanu selakpagi solaba matamni khamdokpado masadu wajarami babana ayamba khamlami tuisu toire khana sainaba tawri basi nongma khoi maga babaga sakumda sak sana kaigumba wari khara sanarami imana so tamo handak lakaida hainari basingsi masibo somna bazaro itaiga hongiba matausiga aidi yamna singnai babana khangdre mama khoi tasausi hanaga yamna manadre lakainaga jaja ngangnabane khoi tasaugi mongsiga aidi lakaida thokpa ngamdrabani khumai imana so iche se handakti yamna thina so phusaiba tawbire aina so makhoi kadari kamaina sangluni ima so ahan weselakpaga imungi mongsiga ai tawpham khangde hairami babana so kamaina tawrinu khangde hanade khoi tasause yuga thamdabani handak tha mani se hidak phajana thakle angang sunati hujipo khoibo khana chainaba yaba matamlo haidana imaga babaga wari sanai machobi moigi yungi mabunga mamaga su moise laktuna kamaina tawrino khana chainabadudi yum palagadi adu marak yawba tabani adubu phusaiba tawbusidi pamde haidana ahalaman moi masen wari sanarami ibongna su khangdreda aina ahan matam moiselakpaga nongmadi khamdomi adubu nini subadadi hekta yarakte pangan solabanina aina ngang sakpasu lawdi handak imung sida oiriba mongsi aisu haifam khangdre hairami machawbigi moigi mamado machinso khara kanbazani mabungdudi mingamjadi nasanu pado khara warakpi hujukpu nupi angang koiba matamlo isanu pise phatanungda thogadi nakhoina daikta pugadabani hairamduna sadki ibokso ahanga oiselakpaga mina dumailaga ngangambaduda masada wakhanda ka hena sonjinba haibado oirami adubo baba chawdi thengna yu thaksalaga
ꯍꯜꯂꯛꯑꯒ ꯏꯃꯨꯡꯗ ꯏꯔꯥꯡ ꯊꯣꯛꯄꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯏ ꯃꯥꯆꯧꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯄꯨꯀꯞꯇ ꯀꯞꯆꯔꯛꯑꯝꯃꯤ ꯅꯣꯡꯃꯗꯤ ꯕꯕꯥꯁꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯕꯗꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯃꯥꯒ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯅ ꯇꯥꯔꯝꯃꯤ ꯕꯕꯥꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯒ ꯏꯇꯩꯃꯒ ꯇꯧꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯅꯔꯨꯆꯣ ꯅꯠꯇ꯭ꯔꯒꯗꯤ ꯏꯃꯨꯡꯁꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯅꯨꯄꯤꯗꯨꯁꯨ ꯍꯜꯂꯛꯄꯤ ꯑꯐꯥꯎꯕꯤꯅꯤ ꯍꯥꯏꯅꯩ ꯉꯁꯥꯏ ꯇꯥꯆꯧꯒ ꯅꯨꯄꯤꯗꯨꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯍꯧꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯔꯛꯑꯕꯅꯤ ꯑꯍꯟꯊꯪꯁꯤꯗ ꯀꯔꯤꯅꯣ ꯇꯥꯆꯧꯅ ꯈꯜꯂꯤꯁꯤꯅ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯃꯥꯅ ꯁꯦꯝꯗꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯏꯆꯦꯅꯁꯨ ꯍꯟꯗꯛꯁꯦ ꯄꯩꯁꯥ ꯑꯃꯠꯇ ꯁꯤꯟꯅꯗꯦ ꯍꯥꯏꯔꯕꯅꯤ ꯌꯨꯗ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯍꯥꯏ ꯋꯥꯔꯤꯁꯨ ꯐꯖꯅ ꯁꯥꯟꯅꯕ ꯑꯃꯠꯇ ꯌꯥꯗꯦ ꯄꯩꯁꯥꯒꯤ ꯍꯧꯗꯣꯛꯂꯨꯔꯒꯁꯨ ꯍꯦꯛꯇ ꯐꯨ ꯆꯩꯕ ꯇꯧꯏ ꯍꯥꯏ ꯐꯔꯦ ꯍꯌꯦꯡꯗꯣ ꯏꯆꯦꯒ ꯇꯧꯔꯒ ꯅꯨꯄꯤꯗꯨꯒ ꯎꯅꯔꯨꯔꯒꯦ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯄꯩꯁꯥ ꯊꯣꯛꯄ ꯐꯥꯗꯣꯏ ꯇꯧꯔꯤꯅꯤ ꯕꯕꯥꯒ ꯈꯟꯅ ꯆꯩꯅꯕꯗꯤ ꯇꯧꯔꯨꯅꯨ ꯐꯖꯅ ꯍꯥꯏꯅꯧ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯗꯤ ꯁꯨꯃꯥꯡꯗ ꯑꯩꯈꯣꯏ ꯅꯦꯅꯦꯁꯨ ꯌꯥꯎꯅ ꯌꯨꯝꯒꯤ ꯃꯤ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩꯔꯛꯑꯝꯃꯤ ꯑꯩꯁꯨ ꯅꯦꯅꯦ ꯂꯥꯛꯑꯝꯕꯗꯨꯗ ꯍꯔꯥꯎꯅ ꯀꯧꯖꯔꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯏꯕꯦꯝꯃ ꯆꯪꯉꯣ ꯐꯤꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯅꯅꯦꯅ ꯁꯤꯡꯖꯨ ꯀꯥꯡꯉꯧꯒ ꯂꯩꯔꯛꯄꯅꯤ ꯑꯉꯥꯡꯗꯣ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯦꯅꯦ ꯂꯩꯔꯝꯈꯣꯀꯣ ꯑꯩ ꯐꯤꯔꯣꯟꯒꯁꯦ ꯑꯃꯨꯛꯇ ꯍꯣꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯅꯨꯃꯤꯠꯇꯣ ꯋꯥ ꯈꯟꯅꯕ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯕꯕꯥꯆꯧꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤꯁꯦ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯛꯑꯝꯃꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯕꯕꯥꯅ ꯈꯥꯝꯗꯣꯛꯄꯗꯨꯗ ꯕꯥꯆꯧꯅ ꯕꯕꯥꯗ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯅꯣꯏꯒꯤ ꯅꯊꯧ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤꯁꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯕꯕꯥꯒꯁꯨ ꯋꯥ ꯈꯔ ꯉꯥꯡꯅꯔꯛꯑꯝꯃꯤ ꯃꯥꯆꯧꯕꯤ ꯍꯣꯏꯒꯤ ꯃꯣꯏ ꯑꯁꯣꯝꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯂꯥꯛꯇꯨꯅ ꯕꯕꯥꯆꯧꯁꯦ ꯈꯔꯁꯨ ꯐꯨꯔꯛꯑꯝꯃꯤ ꯃꯥꯆꯧꯕꯤꯁꯨ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ ꯏꯆꯥꯁꯦ ꯁꯤꯗ ꯂꯩꯔꯒꯗꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯄꯨꯈꯤ ꯏꯕꯣꯛꯅ ꯈꯥꯝꯕꯁꯨ ꯌꯥꯗꯅ ꯑꯗꯨꯝ ꯄꯨꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯄꯥꯎꯗꯣ ꯇꯥꯕꯗꯒꯤ ꯅꯦꯅꯦꯁꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ ꯏꯅꯝꯃ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ ꯍꯥꯟꯅ ꯆꯍꯤ 10ꯃꯨꯛꯁꯦ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯃꯤꯟꯅꯔꯛꯄꯗ ꯅꯣꯡꯃꯇ ꯈꯟꯅ ꯆꯩꯅ ꯇꯧꯕ ꯊꯦꯡꯅꯗꯦ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯃꯍꯩ ꯇꯧꯁꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯪꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯔꯨꯕꯗ ꯅꯦꯅꯦꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯃꯥꯒ ꯈꯪꯅꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯂꯩ ꯏꯃꯥꯒ ꯅꯦꯅꯦꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯍꯌꯦꯡ ꯆꯠꯂꯨꯔꯁꯤ ꯍꯥꯏꯅꯗꯨꯅ ꯅꯦꯅꯦꯁꯨ ꯆꯠꯈꯤꯔꯛꯑꯝꯃꯤ ꯕꯕꯥꯆꯧꯗꯤ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯏꯃꯥꯅꯁꯨ ꯕꯕꯥꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯅꯦꯅꯦꯒ ꯇꯧꯔꯒ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕꯖꯥꯠꯅꯤ ꯍꯜꯂꯛꯄꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯥꯏꯕꯤꯗꯨꯅ ꯀꯟꯅ ꯌꯦꯡꯕꯤꯕꯗꯒꯤ ꯕꯕꯥꯆꯧꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤꯁꯦ ꯃꯄꯥꯝꯗ ꯂꯩꯈꯤꯕꯗꯨ ꯀꯧꯔꯨꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯑꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯕꯣꯛꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤꯕ ꯃꯅꯨꯡꯗꯅꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯕꯕꯥꯆꯧꯅ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯗꯗꯅ ꯂꯩꯕꯒ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯖꯥꯠꯅꯤ ꯕꯕꯥꯆꯧꯒ ꯂꯩꯔꯝꯕꯗꯒꯤ ꯐꯥꯔꯒ ꯀꯩꯅꯥ ꯀꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯃꯥꯆꯧꯕꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯝꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯔꯨꯕꯗ ꯃꯥꯆꯧꯕꯤꯅꯁꯨ ꯀꯞꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒ ꯌꯨꯝ ꯑꯁꯤꯗ ꯈꯨꯡꯒꯨꯟ ꯇꯥꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯕꯕꯥꯆꯧꯒ ꯅꯨꯄꯤꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯏꯕꯣꯛꯁꯦ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯃꯥꯆꯧꯕꯤꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯨꯝꯕꯁꯨ ꯆꯥꯕꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯏꯕꯣꯛ ꯂꯩꯇ꯭ꯔꯕ ꯊꯥ 6ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯀꯤ ꯑꯈꯪ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯋꯥꯈꯟꯅꯔ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯡ ꯃꯌꯥꯒꯁꯤ ꯃꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯌꯨꯝꯊꯛꯇꯁꯨ ꯊꯦꯡꯂꯒ ꯅꯨꯡ ꯊꯥꯔꯛꯄ ꯑꯍꯤꯡꯗ ꯊꯣꯡ ꯊꯤꯜꯂꯛꯄ ꯀꯌꯥꯁꯤ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯅꯦꯅꯦꯗ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯥꯏꯕꯤꯗꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯏꯕꯤꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯤꯅ ꯐꯔꯔꯣꯏ ꯌꯥꯎꯅ ꯐꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯅ ꯇꯥꯅꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯃꯨꯛ ꯄꯥꯝꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯛꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯏꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯂꯥꯏꯁꯨ ꯈꯣꯏꯔꯝꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯗꯤ ꯃꯤ ꯐꯠꯇꯕꯅꯤꯅ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯔꯗꯤ ꯉꯥꯛꯊꯣꯛꯄꯤꯔꯝꯂꯕꯅꯤ ꯃꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯀꯩꯁꯨ ꯇꯧꯔꯛꯈꯤꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯇꯔꯄꯣꯟ ꯃꯇꯝꯅꯤ ꯏꯕꯣꯛꯀ ꯏꯄꯨꯒꯤꯒ ꯎꯁꯣꯞꯁꯨ ꯀꯠꯄꯤꯔꯛꯑꯝꯃꯤ ꯕꯕꯥꯆꯧꯅ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯍꯧꯗ꯭ꯔꯦ ꯎꯁꯣꯞꯁꯤꯗ ꯌꯥꯎꯖꯒꯦ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗꯒꯤ ꯃꯗꯨꯃꯗꯤ ꯌꯥꯎꯍꯜꯂꯛꯑꯝꯃꯤ ꯅꯨꯄꯤꯗꯨꯗꯤ ꯂꯥꯛꯄꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤ ꯃꯃꯤꯠꯇꯨꯅ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯅ ꯀꯨꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ
ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯀ꯭ꯂꯥꯁ 10ꯒ ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯃꯥꯆꯧꯕꯤꯒ ꯏꯃꯥꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯩꯒ ꯏꯅꯥꯎꯅꯨꯄꯥꯒꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯀꯥꯟꯗ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯑꯗꯨꯝ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯩꯗꯤ ꯏꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯛ ꯂꯥꯝꯃꯤ, ꯏꯕꯨꯡꯉꯣꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯅꯤ, ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯄꯥꯔꯒꯦ ꯂꯥꯏꯔꯤꯛꯁꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯃꯛꯇꯕꯗꯒꯤ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯃꯤ ꯑꯃ ꯊꯣꯛꯈꯤꯕꯒꯨꯝ ꯎꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯨ ꯗꯨꯀꯥꯟꯗꯒꯤ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯊꯣꯡꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯅ ꯏꯃꯥꯗ ꯏꯃꯥ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯆꯪꯉꯛꯑꯝꯕ꯭ꯔꯣ ꯍꯪꯉꯨꯕꯗ ꯏꯃꯥꯗꯤ ꯆꯪꯉꯛꯑꯝꯗꯦ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤꯗꯣ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯈꯜꯂꯛꯑꯝꯃꯤ꯫ ꯄꯨꯡ 10ꯒ ꯇꯥꯔꯛꯄꯩꯗꯨꯗ ꯃꯥꯆꯧꯕꯤ ꯏꯕꯥꯅꯤꯁꯨ ꯇꯨꯝꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯥꯆꯧꯕꯤ ꯏꯕꯥꯅꯤꯅ ꯇꯨꯝꯃꯤꯕ ꯀꯥ ꯑꯗꯨ ꯍꯥꯟꯅ ꯕꯕꯥꯆꯧꯒꯤ ꯀꯥ ꯑꯣꯏꯔꯝꯕꯗꯨꯒ ꯊꯪꯅꯔꯒ ꯂꯩ꯫ ꯅꯨꯃꯤꯠꯇꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯕꯕꯥꯆꯧꯒꯤ ꯀꯥ ꯑꯗꯨ ꯃꯤ ꯂꯩꯕꯒꯨꯝ ꯑꯗꯨꯝ ꯇꯧꯏ꯫ ꯃꯤ ꯅꯥꯈꯣꯛꯄ ꯃꯈꯣꯟꯁꯨ ꯇꯥꯏ꯫ ꯑꯩꯅ ꯃꯥꯆꯧꯕꯤꯗ ꯍꯥꯏꯔꯨꯕꯗ ꯑꯩ ꯀꯤꯔꯅꯤ ꯈꯟꯕꯒꯤꯔ ꯈꯪꯗꯦ ꯃꯥꯆꯧꯕꯤꯅ ꯍꯧꯗꯣꯡꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯀꯤꯅ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗꯨꯗ ꯏꯃꯥꯗ ꯑꯩꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯅꯪꯅ ꯄꯨꯈꯝꯗ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯌꯥꯔꯦ ꯊꯦꯡꯉꯦ ꯂꯣꯏꯁꯜꯂꯣ ꯚꯦꯟꯁꯨ ꯂꯥꯛꯑꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯣ ꯈꯔ ꯂꯥꯞꯅꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯍꯧꯅꯔꯒ ꯚꯦꯟ ꯑꯃ ꯋꯥꯏꯔꯒ ꯆꯠꯄꯅꯤ꯫ ꯑꯩꯒ ꯅꯥꯎꯕꯒꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯒ ꯃꯥꯆꯧꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯃꯪꯒꯣꯟꯗ ꯐꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯗ ꯀꯣꯟ ꯆꯈꯥꯏꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯍꯥꯏ꯫ ꯃꯥꯆꯧꯕꯤꯅꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯇꯝꯕꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯗꯤ ꯃꯥꯅ ꯀꯤꯕꯒꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯂꯩꯔꯤꯀꯥꯟꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝꯁꯦ ꯑꯗꯨꯝ ꯐꯪꯉꯝꯃꯤ꯫ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗꯅ ꯀꯥꯒꯤ ꯄꯗꯥꯔ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯑꯒ ꯃꯤ ꯑꯃ ꯊꯣꯛꯈꯤꯕꯗꯧꯅ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯗꯤ ꯑꯗꯨꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯕ ꯄꯨꯡꯀꯤꯗ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯅꯥꯎꯕꯁꯦ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯇꯞꯅ ꯆꯠꯂꯨꯅꯤ ꯅꯪꯕꯨ ꯇꯨꯅꯤꯅꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯐꯅ ꯀꯨꯏꯔꯦ ꯁꯨꯛꯆꯪ ꯆꯪꯉꯛꯇꯦ꯫ ꯕꯕꯥꯁꯨ ꯆꯥꯛ ꯇꯣꯛꯂꯦ ꯑꯗꯨ ꯐꯥꯎꯕ ꯆꯪꯉꯛꯇꯕꯗꯒꯤ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯊꯣꯛꯎꯕꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯅꯥꯎꯕꯁꯦ ꯇꯣꯏꯂꯦꯠ ꯃꯃꯥꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯉꯥꯡꯗꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯩ ꯃꯥꯏꯕ ꯑꯃꯠꯇ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯏꯃꯨꯡꯗ ꯄꯨꯁꯜꯂꯕ ꯃꯇꯨꯡ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯁꯤ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯒ ꯃꯥꯆꯧꯕꯤꯒꯅ ꯐꯥꯔꯒ ꯊꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯕꯥꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯃꯤꯟꯅꯩ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯕ ꯃꯇꯨꯡ ꯅꯨꯄꯥꯗꯨꯅ ꯕꯕꯥꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯍꯜ ꯑꯗꯨ ꯃꯥꯏꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯅꯥꯎꯕꯗ ꯃꯁꯥ paiduna yengaba matung babada ising asengbaga tairenga piu haidai babaso isingdo piramaga tairena mukhek pasen khi asumna maibaduna lairon tison solaba matung isingdo pithau haidana pithami aigi naungnupa se phingphing chongaga soiro lolambado tokre ngak leraga gyan tamna tarai tumninge haramaga muktum thakhi maibaduna so tumhallo lao mapanda thoksi haidana babaga moi punna thokhi aidi study room da leirami lamyai ka da wari sari bado aisu tai maibaduna haibada migi poseng phra lei yumgi laining tho leimene su mapan tho e noi gi si atai thokhraga laining thong ne yumdagi mapan thokki base phatte noida hujik ku gyamna kan yeli base nupi amanani laiba thangda numina sta layung tang khoiram thoksi lai khoramada sangadaba polam singado hairamaga maibadu sudum sat khre babana sukari no madugi nupiduna khoida sukyamna yengsalisina khoi tamo chawdu su in khola semuk mitaba hawra ba mali iyamba wirambagi pharabani natragade na hana afaba mato wainara maroi hairai asumna thangja numito yaroktuna lai khuramba hawrami aduga khoige yumgi akoibada su kari no polam khara phiamu bana yomduna leiramba thengnarami adumaina lai tinse khuramba yaba khurama matung nongmadi yamna thajadaba paw ma tarami khoi baba chokse leitre haidana paw ma selai baba chok leitre paw tabada khoigi mungdi angakpa ma oinarami kamaina leitre no hangubada su
ꯅꯥꯕ ꯀꯨꯏꯔꯦ ꯂꯥꯌꯦꯡꯕꯤꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯕꯥꯆꯧꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯔꯝꯕ ꯀꯌꯥꯗꯨ ꯑꯗꯨꯝ ꯃꯥꯁꯨ ꯂꯣꯏꯅ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫